ꯑꯔꯨꯅꯥꯆꯜꯒꯤ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯁꯤꯒꯤꯗ ꯑꯔꯨꯅꯥꯆꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯒꯦꯁꯁꯤꯡꯁꯤꯗ ꯃꯣꯏꯗ ꯁꯔꯦꯡ ꯊꯣꯡꯕ ꯀꯩꯀꯩ ꯁꯤꯜ ꯂꯥꯡꯉꯦꯕꯀꯣ ꯑꯗꯨ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯔꯨꯅꯥꯆꯜꯗꯁꯨ ꯁꯔꯦꯡ ꯊꯣꯡꯕ ꯄꯤꯖ ꯌꯥꯗꯨꯅ ꯑꯩꯅ ꯃꯌꯥꯝꯗ ꯎꯠꯆꯅꯤꯡꯉꯤꯁꯦ ꯑꯗꯨ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯂꯣꯏ ꯆꯥꯔꯦ ꯑꯩ ꯏꯊꯟꯇ ꯉꯥꯏꯍꯧꯔꯦ ꯆꯥꯗꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯒꯀꯣ ꯑꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯀꯥꯞꯀꯦ ꯑꯔꯨꯅꯥꯆꯜꯒꯤ ꯁꯔꯦꯡ ꯊꯣꯡꯕꯁꯨ ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯇꯦ ꯍꯥꯏꯔꯗꯤ ꯑꯅꯤꯔꯛ ꯍꯥꯎꯇꯦ ꯑꯔꯨꯅꯥꯆꯜꯒꯤ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯑꯩ ꯁꯔꯦꯡꯁꯦ ꯃꯃꯥꯡꯗ ꯆꯥꯗ꯭ꯔꯤꯕ ꯈꯪꯗꯦ ꯁꯔꯦꯡ ꯊꯣꯡꯕꯁꯤꯕꯨꯕ ꯄꯨꯟꯁꯤꯗ ꯑꯩ ꯈꯪꯗꯦ ꯅꯣꯂꯦꯖ ꯂꯩꯇꯦ ꯔꯧꯒꯨꯝꯕ ꯏꯂꯤꯁꯥꯒꯨꯝꯕꯗ ꯅꯣꯂꯦꯖ ꯂꯩꯇꯦ